ngasi phone ki ba toan ma che phone sing de gi maru ba paw sing khonga charaga ma'am da share tawjagi an bada degree celsius humdra da fulaba yerum amasum yensa hakchang sokningai oide laiba asigi mafam kya da avian influenza virus sandorakpadagi miyamna yerum amadi yena singba asemba sa sing sabada kinari besi kariguma degree celsius 70 da photok labadi miyobi ki hakchang da sokningai oide haina India Veterinary Association na thadorok sirul amana hairi sirul aduna makhata na palibadi avian influenza virus asi usi khakta sandok palaisani hauzik phawbi yoina H5N8 hairiba strain asi miyobi sandok pagi paulite laisat makhal asi haukiba kumja english ngani ge taruk tagi hauraga sai khudingi sandorakli adobo hauzik phawbi yoina di laisat asi usik tagi miyobi sandorak palaitri H5N1 H5N8 na singba virus ki strain makhan sing asi malem gi oina su yengbada semdoklaba natraga thongdoklaba sa singdagi sandokpagi report laite hairibi strain makhal sing asi degree celsius 70 da second ahum khak phutpa matamda sienba ngami maramasina laibak miyamna avian influenza virus asidagi mi paiba tawbigano yerum amadi asemba sa sing ning thina thongdoklaga sabiyu lenga ki meki digisu lokot piaba section thorang sing lokotuna laisat asi laksinana bokhnari haina Indian Veterinary Association na thadorok pasirul aduna su makhata na phungdorokli atopa yamna nungaitaba masum thogdo ama mayamna share tawjage home gi Nupimacha singi ikai khumnaba manganbagi fadok pibadagi mission oikraba Timothy UG singna lotshilabra High Court na state amasum central government ta angamba pambai puthoktuna fana bakhankhre Churchanpur gi mafam amada salairamba haujingna angang amata leitraba Northeastern Children's Home gi Piklibi Nupimacha Singbu namdun ikai khumnaba manghan bibagi dama Protection of Children from Sexual Offense Proxo Eki makhara lokatpa case ki wayelda Criminal Trial Court amana fadok pikraba home sigi haujik phawbada mission oidagliba Mapu Timothy Lanmunmoi Sangsan apokpa Thangjakham Sangsanbo underground elements in a lot sinduna thamlabra haiba wafamdagi high court na mari leinariba Manipur lenga amasum central government makoigi agency singi kuthangda angamba pambai putoktuna Mapu fana na vakhangankre mari leinaba trial court na Proxo Eki makhada mara leire haiduna lakhokhibadagi misen oiduna lakliba home asigi Mapu Timothy Lanmunmoi Sangsan gi mathakta ngasidagi sai taruk lom gi mamang kumja English ngini gi taraga mangada Churchanpur District Police ki Women Police Station na regular case ama register tawtuna lokhatkibane district asigi Women Police Station na ma ki mathakta lokhatkiba case adugi FIR number 2 of 2015 ni aduga case asigi matangna police ki mekedigi pangthokpa investigation gi thabak punama pangthoklaba matungda masigi charge sheet court thagalakibane aduga case asigi wayel gi damak charge sheet adu Imphal West ki special judge Proxo gi court lan khalakpadagi court asina special trial case number 1 of 2017 lakhatlaga mirot oikraba home asigi Mapu gi mathakta wayel sa tharakibane lanana Mapu case asigi wayel da special judge asina pikiba judgment amasum order da mara leire haikibane adumainama court ki judgment amasum order asigi pautabari ma ngasi phawbada mission oiduna lakibane ma ki thawong asidagi special judge Proxo Imphal West na mangona notice issue tawbagi mathakta warrant of arrest ki noticing issue tawkiba laikre masida fawba mahaki maikeidigi noticing aduga mari leinaba positive response piraktabadagi court asina Mapu Code of Criminal Procedure CRPC gi section 82 gi makhada program offender ni haiduna fawba lakthrokrabane masigi khongthang asi lakhlaglaba fawbada mahak faba phangdana mission oiduna leirakibane masidagi High Court of Manipur gi maikeidigi Register General na petitioner oiduna Mapu fana nabgi damak Manipur lenga amasum mari lenaba official singi mathakta public interest litigation PIL number 9 of 2015 fawba register tawduna local aglibane PIL asi court asigi Chief Justice Ramalingam Sudhakar amasum Justice Khwairapam Novin gi division bench na khongthang 9 na lakhotuna masigi wayel sing satharakhibaga loinana matam gi oibo order sing piduna mission oirakliba Timothy Lanmunmoi Sangsan fana na ba akan mathabak sing lakhalakibane court asina satharakiba PIL asigi wayel gi makha tarakpara tha asigi taraga nithoida
matter asi amuk hana Chief Justice na Lusingbu Division Bench asina lakhatki court na matter asi lokholakpada PIL asigi amicus curiae oina hapkhraba council anthem Romain Kumar amasung Manipur lenga ki respondent singi maikeda lepkiba advocate General Naurem Kumar Jit amasung Union of India ki respondent singi maikeda lepkiba assistant solicitor general ASG S Suresh ki maikedi gi submit tarokhiba wafam sing court na takhi court na party punamaki mahut sinba amicus curiae advocate general amasung ASG gi wafam sing tarba matungda divisions bench asina pikhiba Sena ani panmu order na phongdokhiba singi manungda mission oiragdiba phadok asigi matang Manipur Police Department gi Inspector General of Police IGP Intelligence na court asida chaliba tha asigi taraga mathoida pikhalakpa affidavit record tawre haidi IGP Intelligence ki affidavit asida mirot oiragliba phadok asibu phananabgidamak lakhotkiba thabak thoram sing marik chumna palle haiki loinana court na IGP Intelligence asimaktada mission oiriba phadok asibu phanabagidam lokhatpham thokpa thabak sing lokhatnaba haiki court ki direction asigi mathakta police officer asida mission oiriba convicts asi underground element singna lochinduna thamle habigi wafam yengladuna convicts asibu phanabagidam government of India gi chapchaba agency da haijanabagi ayabasu pire haiki court na IGP Intelligence na permission asi pibaga loinana Manipur lenga amasung government of India na makoigi agency singi kuthangda mission oirakliba phadok Timothy Lanmun Moi sangsan bu lokhatpa yaba pambai punamak lokhatuna fananaba direction pikhi loinana court na piriba direction asibu thabak to onthokpagi report ama saliba kumja asigi March mapon inglising kunga mathoida court asida piraknabasu khanki aduga matter asi numit adumaktada amuk hana list tawnabasu khanki panbayabadi mission oiduna leragliba phado asida issue tawkiba passport loksin nanabagi thabak sing court ki maikedi gi lokhotkibaga loinana National Crime Bureau NCB Central Bureau of Investigation CBI digi handuraktuna New Delhi da leiba Interpol phado asigi matangda red corner notice paw issue tawnaba khanganbagi tangkak sing leikrabani haina su pawsina makhatana phongdurakli yamna kiningai oiba masum yamna ngai oiba pawmana mayam nungsinaba nupi hatpa nupa police na fare Maharashtra gi manung chanba Palgat district masagi sei humpuram suraba nupa amana ma ki nungsinaba nupi halaba matung ma ki flat lotuna thamnambagi thangdokta senaba masa police na ngasi fare hairi police na thadorak report amagi matungina masagi sei kuntraga ni thoirom surabi nupi asiga accused oiriba nupa asiga sei mangarong gi mamangdagi nungsinarakhibani nupi asina luhongnaba nupa dura kana taksilakpadigi nupa duna ma ka nungsinaribi nupi adu halaba matung ma ki flat lotuna thamlakhibani hairi haukiba saigi October thada nupi asi hatkiba oiramba yai haina police ki report asina makhatana phongdorakli victim nupi asigi imung manungna ma ka nungsinariba nupa aduda satuna hangluba matamda nupi adu Gujarat ki manungsana leiba bapida satkhi haina khumlakhi madugi matung nupi adu halakmandabadagi imung manungi miyoisina police ta satuna pautamkhi police na nupa adugi mayumna thiba humbagi thabak sathabada nupi gi asi baksang adu lot tuna thamlama thengnarakibani hairi hiramasigi mari leinana accused adugi mathakta police na case ama register tawkibaga loinana mari leinaba court puthoklaba matung wang pangidama police custody da remand laukre haina su pawmana makhatari losilakpoina topa pawmana Senja Thumja da sienaba inspector suspend tawkre Central Bureau of Investigation CBI na ngasi Senja Thumja da sienabani haiba inspector amasum stenographer ama department asidagi suspend tawkre hairi miyo ani asigi mathakta CBI na case ama file tawkibaga loinana wang pawngei thabak chathab haukre CBI headquarter da lakiba Senja Thumja ga mari leinaba case khara da thabak tagi suspend tawkraba miyo ani asina narona case du mai pakna loisinge haiduna miyo khradigi paisa lobigi report CBI na phangmadagi thigalaba matung khudang samdamga konana makoi ani fakhi madugi matung thabak tagi suspend tawkibane haukiba sagol se numita miyo ani asigi Delhi Ghaziabad Noida Gurgaon Mirat amasum Kanpur da leiba makhoigi leifamsing CBI na red chathakibaga loinana CBI headquarter manung da su red chathaba hokre hairi mi ani asi pharaba matung case asida awangba thaki officer khara sienaramba yabagi singnaba leibana maram oiraga headquarter manung da red chathakibani hairi nasu pawsina makhatana phongdoraklen thank you